लेना से फंसे करम्बनो सीसे अकंग थवाई पांदब वसक्ता अइना सुक्याम ngawrisi karigino khangde aiga mari leina rubaira अदो थवाई पांदब लेना सिने सातिन सिने अनि से पुनसलगा अहिंग बम दियो हेले नाथोकपदुदा सुमके छिनबनिदा पुनसी सिसु अमुमु हेक नानथोइको ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯪꯒꯣꯝꯁꯦ ꯊꯛꯑ ꯌꯦꯡꯉꯨꯗꯅ ꯏꯕꯨꯡꯉꯣ ꯁꯦꯟ ꯐꯪꯗꯕ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯁꯦꯜꯒꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩꯁꯤꯗꯤ ꯍꯩ ꯏꯃꯧꯗꯣ ꯄꯣꯔꯛꯑꯣꯅꯦ ꯅꯃꯥꯁꯤ ꯃꯅꯝ ꯇꯜꯂꯦꯅꯦ ꯅꯠꯇꯦ ꯏꯌꯥ ꯅꯨꯄꯥꯗꯨꯕꯨ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯨꯏꯔꯔꯣꯏꯗ ꯉꯁꯤꯃꯛ ꯄꯣꯔꯛꯎꯀꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯃꯥ ꯍꯣꯏ ꯃꯥꯡꯒꯣꯟ ꯀꯥꯔꯨꯔꯒꯦ ꯉꯥꯏꯕꯤꯒꯣꯗ ꯄꯥꯂꯦꯃꯤꯃ ꯍꯩ ꯀꯥꯔꯗ ꯊꯤꯟ ꯌꯥꯗ꯭ꯔꯣ ꯏꯌꯥꯔ ꯄꯣꯁ ꯀꯥꯏꯗꯅꯕ ꯃꯔꯝ ꯂꯩꯕꯩꯅꯦ ꯕꯥꯏ 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 ꯑꯩꯗꯤꯅꯦ ꯃꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯍꯥꯏ ꯃꯅꯝ ꯅꯝꯗ꯭ꯔꯤꯉꯥꯏꯈꯣꯅꯦꯍꯦ ꯅꯨꯡꯁꯤꯕꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯨꯡꯁꯤꯔꯒ ꯂꯩꯅꯤꯡꯂꯦ ꯅꯨꯡꯁꯤꯕꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯨꯡꯁꯤꯔꯒ ꯂꯩꯅꯤꯡꯂꯦ ꯅꯨꯄꯤꯗ ꯅꯨꯄꯤ ꯆꯔꯣꯏ ꯅꯨꯄꯤ ꯀ꯭ꯋꯥ ꯌꯥꯝ ꯂꯩ ꯍꯥꯏ ꯅꯪꯅ ꯀꯔꯝꯕꯗ ꯆꯤꯡꯗꯣꯏꯅꯣ ꯈꯪꯗꯦ नुपी तनीने नुपादी मखल क्या लेगे ꯈꯪꯗꯦ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯁꯨ ꯅꯨꯄꯤ ꯀ꯭ꯋꯥꯛ ꯂꯣꯏꯅꯕꯗꯤ ꯂꯣꯏ ꯋꯥꯅꯤ ꯑꯩꯉꯣꯟꯗꯔꯣ ꯅꯪꯅ ꯍꯥꯏꯁꯦ ꯀꯥꯎꯈ꯭ꯔꯕ ꯍꯣꯏ ꯗꯣꯛꯇꯔ ꯀꯩꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤ ꯗꯣꯛꯇꯔ ꯑꯍꯥꯎꯕ ꯆꯥꯕꯁꯤꯕꯨ ꯀꯩꯗꯧꯉꯩꯗꯒꯤ ꯌꯥꯒꯗꯒꯦ ꯗꯥꯛꯇꯔ ꯑꯍꯥꯎꯕ ꯆꯥꯃꯟꯗꯅꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯅꯥꯏꯁꯦ ꯀꯔꯝꯕ ꯑꯍꯥꯎꯕꯅꯣ ꯆꯥꯅꯤꯡꯉꯤꯗꯤ ꯌꯦꯟꯒꯨꯝꯕ ꯗꯣꯛꯇꯔ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯌꯥꯔꯅꯤ ꯑꯁ ꯀꯨꯏꯗꯧꯔꯤꯗ ꯑꯗꯨꯁꯨ ꯌꯥꯝ ꯄꯤꯖꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯌꯨꯝ ꯆꯠ ꯌꯥꯔꯅꯤ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣ ꯍꯦꯛ ꯂꯥꯎꯔꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕ ꯊꯣꯛꯂꯛꯏꯌꯦ ꯑꯕꯦꯗꯤ ꯑꯁ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯉꯁꯥꯏꯗ ꯑꯊꯣꯝꯕꯒ ꯋꯥꯔꯤ ꯂꯣꯏꯁꯟꯅꯅꯤꯅ ꯆꯠꯈ꯭ꯔꯒ ꯁꯨꯡꯆꯠ ꯍꯦꯛ ꯆꯪꯉꯛꯇꯦ ꯐꯣꯟ ꯇꯧꯕꯁꯨ ꯆꯠꯇꯦ ꯀꯗꯥꯏꯗꯩ ꯆꯠꯂꯅꯤꯒꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯉꯁꯤ ꯃꯤ ꯐꯨꯅꯕꯒꯤ ꯔꯤꯖꯜ ꯊꯣꯛꯈ꯭ꯔꯦꯗꯅ ꯈꯨꯇꯦꯛꯄꯗꯨꯔꯣ ꯍꯣꯏ ꯑꯩꯅ ꯈꯨꯠꯇꯦꯛ ꯍꯧꯔꯦ ꯃꯣꯏ ꯑꯅꯤꯅ ꯆꯦꯟꯈ꯭ꯔꯦ ꯑꯁꯦꯡꯕꯩꯔꯣ ꯈꯨꯠꯇꯦꯛꯄ ꯑꯩꯅꯕꯨ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯐꯨꯅꯕꯁꯤꯁꯨ ꯑꯃꯔꯣꯝꯗ ꯀꯥꯟꯅꯔꯤꯖꯥꯠꯅꯤꯅꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯈꯨꯠꯇꯦꯛꯄꯗꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯊꯟꯇ ꯍꯜꯂꯛꯑꯦꯗꯣ ꯅꯨꯡꯉꯥꯏꯇꯦꯗ ꯌꯨꯝ ꯍꯜꯂꯗꯣꯏꯔꯣ ꯍꯣꯏ ꯀꯩꯅꯣ ꯍꯣꯏ ꯍꯥꯏꯕꯣ ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯅꯪ ꯇꯧꯁꯤ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯊꯤꯖꯥꯕꯤ ꯅꯇꯥ ꯇꯧꯅꯨꯅꯦ ꯉꯔꯥꯡ ꯀꯩꯗꯧꯔꯕ ꯉꯔꯥꯡꯒꯤ ꯑꯣꯏꯔꯦ ꯉꯔꯥꯡ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯦ ꯗꯣꯛꯇꯔꯗꯨꯅ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯔꯦ ꯂꯝꯕꯤꯗ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯅ ꯌꯨꯝ ꯌꯧꯔ ꯇꯧꯔꯛꯀꯦꯅ ꯍꯥꯏꯔꯦ ꯌꯨꯝ ꯌꯧꯔꯒ ꯇꯧꯔꯦ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯗ꯭ꯔꯤꯗꯤ ꯀꯩꯒꯤ ꯑꯩꯅ ꯌꯨꯝ ꯌꯧꯔꯒ ꯇꯧꯔꯛꯀꯦꯅ ꯐꯖꯅ ꯍꯥꯏꯔꯤꯗꯨꯗꯤ ꯗꯣꯛꯇꯔꯗꯨꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯀꯩꯗꯧꯔꯕ ꯅꯤ ꯗꯣꯛꯇꯔꯅꯦ
ꯔꯦꯁꯄꯦꯛ ꯊꯝꯗꯕ ꯌꯥꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯅꯤꯡꯉꯤꯗꯨꯕꯣ? ꯑꯩꯉꯣꯟꯗ ꯁꯝꯂꯥꯟ ꯂꯧꯁꯤꯅ ꯀꯩꯒꯤꯅꯣ? ꯗꯣꯛꯇꯔꯗꯣ ꯄꯥꯈꯪ ꯅꯠꯇ꯭ꯔꯥ? ꯀꯩꯗꯧꯔꯒꯦꯗꯣ? ꯄꯥꯈꯪꯒ ꯆꯠꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯂꯩꯁꯥꯕꯤꯒ ꯆꯠꯃꯤꯟꯅꯕ ꯎꯈ꯭ꯔꯕ? ꯍꯥ? ꯈꯨꯅꯨꯡꯒꯤ ꯋꯥꯈꯜ ꯑꯁ ꯌꯥꯝ ꯆꯥꯎꯈꯠꯂꯀꯥꯟꯁꯤꯗ. ꯅꯣꯟꯖꯔꯒ ꯅꯨꯄꯤ ꯀꯣꯏꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ. ꯂꯋꯥꯏ ꯅꯨꯄꯤ! ꯇꯞꯅ ꯊꯧ ꯍꯥꯏꯕꯅꯦ. ꯀꯩꯒꯤꯅꯣ ꯅꯇꯣꯝꯗꯩ ꯈꯜꯂꯤꯁꯦ? ꯅꯪꯗꯤ ꯃꯤꯒꯤ ꯈꯟꯕ꯭ꯔꯣ? ꯃꯤꯒꯤ ꯈꯟꯗ꯭ꯔꯗꯤ ꯁꯥꯒꯤ ꯈꯜꯂꯣ ꯍꯥꯏꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯑꯩꯁꯦ ꯃꯤꯔ ꯁꯥꯔꯥ? ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ. ꯅꯪꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯔꯤꯕ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯅꯀꯣꯛꯇꯣ ꯈꯟꯊꯔꯒ ꯅꯁꯥꯗ ꯍꯪꯖꯧꯅꯦ. ꯂꯥꯏꯔꯤꯛ ꯍꯩꯕꯒ ꯌꯥꯝ ꯁꯥꯈꯤꯗꯥꯏꯅꯦ. ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯀꯩ ꯄꯥꯝꯃꯨꯒꯦ? ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ ꯄꯥꯝꯒꯦ. ꯑꯄꯥꯝꯕ ꯍꯥꯏꯕꯩꯔꯣ ꯅꯪꯒ ꯁꯤꯗ ꯄꯨꯔꯛꯏꯁꯦ? ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ, ꯅꯪ ꯊꯨꯡꯍꯟꯒꯦ. ꯅꯪ ꯍꯌꯦꯡꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯌꯥꯔꯣꯏ. ꯅꯔꯁ ꯇꯝꯕ, ꯏꯟꯇꯔꯟ ꯇꯧꯕ ꯂꯣꯏꯅ ꯂꯦꯞꯀꯗꯕꯅꯤ. ꯍꯦꯛ ꯆꯠꯂꯕ ꯂꯣꯏꯅꯔꯕꯅꯤ. ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯂꯦꯝꯖꯐꯝꯗꯤ ꯀꯝꯗꯧꯕ? ꯃꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯩꯉꯣꯟꯗꯅꯤ. ꯑꯩ ꯎꯔꯒꯅꯦ ꯃꯣꯏꯅ ꯍꯤꯡꯉꯤꯁꯦ. ꯅꯣꯏ ꯗꯣꯛꯇꯔ ꯅꯔꯁ ꯃꯁꯦꯟ ꯍꯤꯡꯉꯣ ꯇꯧꯅꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ, ꯈꯪꯉꯕ? ꯅꯔꯁ ꯄꯤꯀꯅꯥꯎ ꯑꯃ ꯑꯣꯏꯔꯒ ꯀꯩꯗꯧꯅꯗꯣꯔꯤꯒꯦ? ꯁꯦꯟ ꯌꯥꯝꯅ ꯍꯥꯏꯕꯗꯥꯏ, ꯇꯣꯂꯣꯞ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯕꯗꯥꯏ. ꯅꯪꯒꯤ ꯇꯣꯂꯣꯞꯇꯣ ꯑꯩꯅ ꯄꯤꯅꯤ. ꯍꯌꯦꯡꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯂꯦꯞꯀꯗꯕꯅꯤ. ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯃꯤ ꯎꯁꯤꯠꯇ ꯇꯧꯔꯦꯅꯦ ꯅꯪꯒꯤꯁꯦ. ꯅꯪꯒꯤ ꯃꯈꯥꯗ ꯍꯤꯡꯉꯤꯔꯣ ꯑꯩꯁꯦ? ꯅꯪꯅ ꯁꯤ ꯇꯧꯅꯨ ꯁꯤ ꯇꯧ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯒꯗꯕ ꯃꯤꯔꯣ? ꯑꯩꯁꯨ ꯀꯣꯛ ꯄꯥꯜꯂꯦ, ꯈꯟꯕ ꯉꯝꯃꯦ. ꯏꯁꯥꯒꯤ ꯂꯝꯕꯤꯗꯤ ꯏꯁꯥꯅ ꯁꯦꯝꯖꯒꯅꯤ. ꯅꯪꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅꯤ ꯂꯝꯕꯤ ꯄꯨꯟꯕ ꯄꯥꯝꯗ꯭ꯔꯤ ꯁꯤꯅꯤꯅꯦ. ꯑꯩꯒ ꯄꯨꯟꯕ ꯄꯥꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯅꯄꯨꯟꯁꯤꯗꯣ ꯂꯨꯈꯥ ꯀꯨꯝꯗꯒꯤ ꯆꯤꯡꯈꯠꯄꯤꯒꯦ ꯇꯧꯔꯝꯕꯅꯤ. ꯄꯥꯊꯤ ꯀꯨꯝꯊꯤꯗ ꯁꯥꯠꯄ ꯂꯩꯗꯤ ꯑꯄꯠꯄ ꯃꯔꯛꯇ ꯑꯗꯨꯝ ꯀꯦꯟꯕ ꯇꯥꯕꯅꯤ. ꯅꯪꯅ ꯃꯤ ꯏꯁꯥ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯅꯥꯛ ꯈꯨꯟꯕ ꯅꯃꯥ ꯅꯄꯥꯗꯨꯗꯩ ꯇꯝꯃꯛꯄ꯭ꯔꯣ? ꯄꯨꯟꯁꯤꯗꯅꯦ ꯅꯪꯒꯗꯤ ꯁꯨꯡꯂꯩ ꯂꯩꯃꯤꯟꯅꯔꯣꯏ ꯑꯩ. ꯁꯤꯡ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯥꯔꯠ ꯀ꯭ꯂꯥꯁ. ꯏꯁ, ꯐꯥꯔꯁ ꯀ꯭ꯂꯥꯁ ꯃꯤ ꯏꯕꯦꯝꯃ ꯅꯔꯁ ꯅꯞꯆꯣꯕꯤꯐꯥꯎ ꯍꯝꯅꯗ꯭ꯔ ꯃꯇꯝꯁꯤꯗ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯂꯣꯏꯒ ꯂꯣꯏꯅꯕ ꯄꯥꯝꯗ꯭ꯔꯦꯅ ꯑꯩꯁꯨ. ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯣꯏꯁꯤ. ꯅꯪꯅ ꯍꯥꯟꯅ ꯎꯔꯦꯗꯅ ꯃꯥꯏ ꯂꯩꯔꯒ ꯆꯠꯈꯣ. ꯑꯩꯅ ꯍꯥꯟꯅ ꯎꯔꯦꯗꯅ ꯑꯩꯁꯨ ꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤꯒꯦ. ꯆꯈꯣꯅ ꯅꯉꯣꯟꯗ ꯀꯅꯥ ꯈꯝꯒꯦ?